ꯍꯥꯏꯗꯤ ꯑꯩꯈꯣꯏꯕꯨ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯌꯥꯡ ꯅꯨꯄꯥꯒ ꯀꯣꯏꯔꯨꯔꯕꯁꯤꯡꯅꯤꯗ ꯃꯥꯅꯦ ꯄꯨꯟꯁꯤꯗꯅꯦ ꯑꯇꯣꯞꯄ ꯖꯥꯇꯤꯗꯅꯤ ꯌꯨꯝ ꯄꯥꯜꯂꯣꯏ ꯃꯩꯇꯩ ꯅꯠꯇꯕꯗ ꯌꯨꯝ ꯄꯥꯟꯗ꯭ꯔꯁꯨ ꯇꯣꯛꯀꯦ ꯌꯨꯝ ꯄꯥꯟꯗ꯭ꯔꯁꯨ ꯇꯣꯛꯀꯦ ꯈꯪꯉꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯩꯇꯩ ꯑꯩꯈꯣꯏꯒꯨꯝꯕ ꯂꯩꯕ ꯃꯩꯇꯩ ꯀꯤꯟꯊꯩꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯏ ꯀꯥꯈ꯭ꯔꯦ ꯅꯕꯨꯡ ꯅꯧꯄꯥ ꯂꯩꯇ꯭ꯔꯥ ꯀꯥꯏꯅ ꯇꯧꯔꯛꯄ ꯅꯣꯏꯗꯤ ꯆꯠꯂꯁꯤ ꯂꯩꯇꯕ꯭ꯔꯥ ꯅꯃꯥ ꯂꯩꯇꯕ꯭ꯔꯥ ꯌꯥꯔꯦ ꯀꯟꯇ꯭ꯔꯣꯜ ꯊꯥꯎꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯕꯅꯦ ꯑꯩꯁꯦ ꯐꯥꯖꯤꯜꯂꯒ ꯊꯝꯃꯤꯕꯅꯦ ꯏꯃꯥꯡꯗꯒ ꯂꯩꯔꯕꯅꯤ ꯃꯤꯗꯣ ꯑꯗꯨꯃ ꯏꯃꯥꯡꯗꯒ ꯍꯥꯏꯔꯝꯕ ꯑꯣꯏꯗꯤ ꯍꯥꯏꯗꯣꯏ ꯈꯨꯄꯥꯛꯅ ꯉꯥꯏꯈꯣ ꯃꯨꯁꯤꯟꯃꯨꯏꯅꯦ ꯍꯣꯔꯦꯟ ꯑꯩ ꯍꯥꯏꯐꯨꯠꯇ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯇꯧꯔꯦ ꯑꯃꯗꯤ ꯖꯒꯣꯏ ꯁꯥꯕ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯏꯕꯥꯅꯤ ꯑꯣꯏꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯊꯔꯣꯏ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯌꯦꯔꯨꯝ ꯑꯃ ꯉꯧꯔꯦ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯃ ꯇꯧꯔꯦ ꯆꯅꯝ ꯆꯥꯔ ꯍꯥꯎꯕ ꯑꯃ ꯂꯩꯔꯦ ꯃꯥ ꯂꯣꯏ ꯄꯨꯔꯛꯄꯅꯦ ꯑꯗꯨꯁꯤꯅ ꯉꯥ ꯊꯣꯡꯕ ꯃꯣꯏ ꯄꯥꯟ ꯑꯗꯣ ꯑꯩꯒꯤ ꯈꯨꯠꯁꯦ ꯍꯦꯅꯥ ꯇꯩꯕꯒꯤ ꯉꯥꯡꯖꯕꯅꯤꯀꯣ ꯃꯤꯌꯥꯝ ꯍꯣꯏ ꯋꯥꯔꯧꯕꯤꯔꯣ ꯑꯗꯣ ꯆꯥꯕ ꯂꯥꯛꯆꯔꯒꯦ ꯃꯣꯏ ꯃꯃꯥꯒꯤ ꯆꯥꯛ ꯍꯦꯟꯖꯥꯡ ꯌꯥꯝ ꯍꯥꯎꯕꯅꯦꯕ ꯃꯅꯤꯄꯨꯔ ꯅꯤꯉꯣꯜꯅꯤꯅ ꯑꯗꯣ ꯑꯩꯅ ꯂꯥꯛꯑꯣ ꯆꯥꯔꯒꯦ ꯑꯩꯅ ꯆꯥꯊꯣꯛꯒꯦ ꯑꯩꯅ ꯃꯤꯃꯤ ꯁꯤꯡꯖꯨꯗꯒꯤ ꯍꯥꯟꯅ ꯆꯨꯔꯨꯕ ꯃꯥꯁꯦ ꯊꯕꯛ ꯁꯪꯗ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯇꯤꯐꯤꯟꯗ ꯍꯥꯞꯄꯒ ꯑꯩꯈꯣꯏ ꯅꯨꯄꯥ ꯄꯨꯔꯛꯄ ꯑꯗꯨꯃꯥꯏꯅ ꯃꯥꯏ ꯄꯨꯕꯤꯔꯛꯏ ꯃꯥꯏ ꯍꯥꯞ ꯕꯣꯏ ꯐ꯭ꯔꯦꯟꯅꯤ ꯑꯩ ꯃꯥꯅꯤ ꯆꯥꯔꯁꯦ ꯑꯗꯨꯗꯤ ꯉꯁꯤ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯃꯌꯥꯝ ꯊꯔꯣꯏꯁꯦ ꯃꯆꯥꯅꯤ ꯃꯆꯥꯔꯣ ꯃꯆꯥꯗꯣ ꯀꯩꯅꯣꯝ ꯍꯥꯏꯖꯅꯤ ꯀꯩꯅꯣ ꯂꯥꯏ ꯊꯔꯣꯏ ꯅꯠꯇꯦ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯅꯤꯡꯒꯥꯏꯕꯤ ꯍꯥꯏꯕ꯭ꯔꯥ ꯃꯃꯤꯡꯗꯣ ꯈꯪꯗꯦ ꯆꯥꯕꯗꯨꯅꯤ ꯍꯩꯔꯤꯕ ꯆꯥꯕꯗꯅꯤ ꯍꯩꯔꯤꯕ ꯑꯩꯈꯣꯏ ꯉꯥ ꯊꯣꯡꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯄꯥ ꯊꯣꯡꯕꯅꯤ ꯅꯨꯄꯥ ꯊꯣꯡꯕꯅ ꯍꯥꯎꯕꯅꯤ ꯅꯨꯄꯥꯅ ꯊꯣꯡꯕꯅꯤꯅ ꯍꯥꯎꯕꯅꯤ ꯏꯟꯖꯥꯡꯁꯦ ꯑꯩꯈꯣꯏ ꯄꯥ ꯆꯥꯛ ꯊꯣꯡꯕꯤꯌꯦꯕ ꯑꯩꯒꯤ ꯑꯩꯅ ꯑꯗꯨꯝ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯀꯣ ꯊꯔꯣꯏꯁꯦ ꯀꯣꯏꯕꯥꯅꯤ ꯀꯥꯏ ꯍꯥꯞꯁꯤꯒꯦ ꯑꯩꯒꯤꯗꯤ ꯁꯤꯗ ꯂꯩꯔꯦ ꯅꯪ ꯀꯟꯇꯦꯅꯔ ꯑꯃ ꯍꯥꯞꯄꯣ ꯉꯥ ꯆꯥꯒꯠꯈꯔꯦ ꯑꯩꯗꯤ ꯂꯥꯛꯄ ꯁꯥꯃꯟꯒꯤꯅ ꯑꯁ ꯃꯌꯥꯝ ꯅꯨꯡꯁꯥ ꯈꯨꯠꯁꯥꯗꯤꯅꯦ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯀꯥꯊꯤꯛꯏ ꯅꯪ ꯀꯥꯊꯤꯁꯤ ꯎꯗ꯭ꯔꯥ ꯃꯌꯥꯝꯅꯗꯤ ꯃꯨꯏꯅꯦꯅ ꯍꯥꯏꯔꯛꯇ꯭ꯔꯕꯅꯤ ꯀꯩ ꯅꯨꯡꯁꯥ ꯁꯥꯕꯩꯅꯤ ꯃꯥꯅꯦ ꯚꯤꯗꯤꯑꯣꯗ ꯌꯥꯝ ꯃꯨꯕꯅꯤ ꯑꯩꯈꯣꯏꯁꯦ ꯚꯤꯗꯤꯑꯣꯗ ꯌꯥꯝ ꯊꯤꯕꯅꯦ ꯚꯤꯗꯤꯑꯣꯗ ꯐꯖꯕꯗꯨꯕꯨ ꯀꯥꯏ ꯏꯟꯖꯥꯡꯗꯒꯁꯦ ꯃꯌꯥꯝꯅ ꯊꯥꯒꯠꯄꯤꯗ꯭ꯔꯁꯨ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ ꯍꯥꯎꯔꯦ ꯅꯣꯏ ꯏꯟꯖꯥꯡ ꯃꯄꯥꯟ ꯊꯣꯡꯕꯗ ꯍꯥꯎꯕꯅꯤ ꯑꯩ ꯉꯥꯏꯍꯥꯛ ꯇꯪꯉꯦꯕ ꯈꯇꯪ ꯇꯦꯕꯜ ꯃꯆꯥꯅꯗꯤ ꯐꯩ ꯑꯩ ꯈꯪꯕꯁꯨ ꯄꯤꯕ꯭ꯔꯥ ꯁꯥꯕꯁꯦ ꯏꯁꯤꯡ ꯊꯛꯄꯗ ꯄꯨꯛ ꯊꯜꯂꯦ ꯍꯣꯏ ꯑꯌꯤꯡꯕꯗꯣ ꯊꯛꯅꯤꯡꯗ꯭ꯔꯥ ꯑꯌꯤꯡꯕ ꯑꯃ ꯂꯧꯔꯝꯒꯗꯕꯅꯤ ꯑꯁ ꯑꯁꯦꯡꯕꯩ ꯅꯪ ꯅꯣꯏ ꯄꯥ ꯊꯤꯜꯂꯛꯏꯔꯣ ꯅꯣꯏ ꯄꯥ ꯂꯥꯛꯄ꯭ꯔꯣ ꯑꯉꯥꯡꯁꯥ ꯂꯥꯡꯒꯅꯨꯅꯦ ꯉꯁꯤ ꯄ꯭ꯔꯣꯒꯥꯝ ꯂꯩ ꯃꯣꯏ ꯃꯌꯥꯝꯒꯤ ꯃꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗꯤ ꯑꯅꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯏꯁꯩ ꯁꯛꯄꯩ ꯄ꯭ꯔꯣꯒꯥꯝ ꯖꯒꯣꯏ ꯁꯥꯕꯩ ꯄ꯭ꯔꯣꯒꯥꯝ ꯖꯒꯣꯏ ꯁꯥꯕꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯔꯤꯜꯁꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯃꯌꯥꯝ ꯍꯥꯎꯔꯦ ꯃꯌꯥꯝ ꯑꯗꯨ ꯍꯥꯏꯔꯒ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯑꯩꯒꯤ ꯑꯉꯥꯡ ꯀꯞꯈ꯭ꯔꯦ ꯀꯞꯄꯁꯅꯨꯅ ꯑꯉꯥꯡ ꯍꯥꯏꯗꯣ ꯀꯞꯀꯗꯕꯅꯤ ꯑꯍꯟꯅ ꯀꯞꯀꯗꯕ ꯅꯠꯇꯦ ꯑꯩꯅ ꯀꯩꯅꯣ ꯍꯪꯉꯛꯇ꯭ꯔꯥ ꯑꯦꯚꯔꯇꯤꯟꯒꯤ ꯑꯦꯗꯚꯔꯇꯥꯏꯁꯀꯤ ꯑꯃꯈꯛ ꯄꯤꯔꯤꯌꯠꯀꯤ ꯊꯥꯡꯒꯠꯄꯗꯣ ꯑꯗꯨ ꯕꯦꯠ ꯀꯃꯦꯟ ꯌꯥꯝ ꯂꯥꯛꯄꯗꯨꯅꯦꯕ ꯀꯩ ꯍꯥꯏꯔꯤꯅꯣꯕ ꯑꯗꯨꯗ ꯍꯥꯏꯔꯛꯏꯁꯦ ꯁꯤꯅꯦꯕ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕꯁꯨ ꯃꯤꯃꯥꯡꯗ ꯎꯠꯂꯤꯁꯤꯕꯨ ꯅꯕꯨꯡ ꯅꯧꯄꯥꯒ ꯂꯩꯇ꯭ꯔꯥ ꯀꯥꯏꯅ ꯀꯔꯤ ꯀꯥꯏꯒꯦ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯁꯨꯛꯌꯥꯝ ꯆꯥꯎꯈꯠꯂꯛꯄ ꯃꯇꯝꯁꯤꯗꯕꯨ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯤꯗ ꯅꯣꯏꯗꯤ ꯅꯆꯟ ꯅꯆꯦ ꯂꯩꯖꯗꯕ꯭ꯔꯥ ꯅꯃꯥꯒ ꯑꯝꯇ ꯂꯩꯖꯗꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯄꯤꯔꯤꯌꯠꯁꯦ ꯂꯥꯛꯇꯕ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯂꯥꯛꯇꯕ ꯑꯣꯏꯗꯤ ꯋꯥꯔꯤ ꯑꯃꯅꯤ ꯈꯛꯇ ꯃꯆꯥ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯅꯝꯃꯦ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯅꯝꯃꯦ ꯍꯥꯏꯕ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯁꯤꯡꯁꯦ ꯑꯩꯅꯒꯅꯦ ꯔꯤꯜꯁ ꯅꯝꯃꯒ ꯇꯧꯔꯒ ꯍꯥꯏꯗꯤ ꯑꯗꯨꯝ ꯚꯣꯏꯁ ꯑꯣꯚꯔꯒ ꯇꯧꯔꯒꯅꯦ ꯑꯉꯥꯡ ꯈꯔ ꯀꯞꯍꯜꯂ ꯂꯥꯎꯅꯔꯛꯄ ꯑꯃꯨꯛ ꯈꯔ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕ ꯍꯣꯏ ꯍꯥꯏꯔꯣ ꯍꯧꯖꯤꯛ ꯋꯥꯗꯣ ꯑꯣ ꯍꯥꯏꯕꯗꯤ ꯇꯧꯅꯗꯕ ꯄꯣꯠ ꯑꯣꯏꯗꯤ ꯋꯥꯔꯤ ꯑꯃꯅꯤ ꯃꯌꯥꯝꯁꯤꯅ ꯇꯧꯅꯅ 21 ꯁꯦꯟꯆꯨꯔꯤꯁꯤꯗ ꯍꯤꯡꯃꯤꯟꯅꯔꯁꯨ ꯌꯥꯝ ꯁꯤꯗꯔꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦꯗ ꯑꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟ ꯑꯩ ꯃꯋꯥ ꯂꯧꯕꯤꯗꯦꯔꯥ ꯃꯋꯥ ꯂꯧꯕꯤꯗꯦ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯀꯩꯝꯇ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯑꯁꯦꯡꯕꯩ ꯍꯥꯏꯒꯦꯕ ꯑꯗꯨꯒꯤ ꯋꯥ ꯃꯆꯥ ꯈꯔ ꯃꯌꯥꯝꯗꯨꯒꯤꯗꯃꯛꯇ ꯗꯤꯄꯦꯟ ꯆꯠꯄꯐꯥꯎ ꯌꯥꯎꯅꯩꯌꯦꯕ ꯃꯤꯁꯤꯡꯁꯦꯀꯣ ꯃꯥꯅꯤꯅꯦ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯋꯥ ꯑꯃꯒꯤꯗꯃꯛꯇ ꯃꯤꯁꯦ ꯗꯤꯄꯦꯟ ꯆꯠꯍꯟꯕ ꯉꯝꯗꯕ꯭ꯔꯥ ꯑꯗꯨꯗꯨꯅ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯕ ꯃꯇꯝꯗ ꯌꯦꯡꯉꯦ ꯇꯧꯕꯤꯌꯣꯕ ꯑꯩꯈꯣꯏꯗ ꯇꯧꯔꯛꯏꯗꯣ ꯑꯩ ꯑꯍꯥꯟꯕ ꯑꯩ ꯈꯜꯂꯝꯃꯤꯀꯣ ꯑꯁꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯏꯁꯦ ꯑꯩꯁꯦ ꯁꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯝꯃꯦꯕ ꯑꯍꯥꯟꯕꯗ ꯑꯗꯒꯤ
nupi animuknako ai dum hapjarake ko kai keno dudi kaure kai ke hara ko do moina yam phajana ai ngonda haibiri ko do duna nusibe do hoi doi dei khale ba dei ne to wa ri mo ta moina henjena haiden badune ba hoi doi yengunu yengbidari yengada bo yengoi da bo di period haina thamne la du yam chang thi adu phau da noi changa yengoi ba noi ne nga khale oi da boy di wari amni tawsibo adu tawdradi kaino video da uni nga ba ga pina Mama nasa kaya tibel da. kada ma ta bi to Kaya di. Chana ma chari am hawe lai chen ngasi gi ji de lighting ga loi loya weight kilo ani ta ba mo kilo ni hang kilo mari hang ga che do ka dai ba khut ka ba sa da gari thau ni ai di gari ban thau ba ni ne ka san li khang wei khut chem na ni bai to ano ji ba da ba ya de ni de ma ngan du sil ga ja da hale ma sia yo sai a khoi ngang ma sang am ji ba to to wa sai na hajik ta nan hai ba to cái này cho hoàn hay bà quên ba mấy đứa tụi mình đã bị qua gì nè chồng nó đi qua đi mà chị anh muốn tôi phải không những bài mà học được ni ba na ni pina ro nó ba rồi những phim hay mấy cái đó có thể đuôi mà mình cái tôi là quay ngắt tiền đã anh hay bị hai ba ma cha khoi pra cha khoi cha ha cái le đấy quay của anh hay bị gì mấy anh bảo quay rồi bà xin đi ma ne 이쁜 지금 내가 또 자티 되니 용발로 많이 되는 따보다 yung ban da su to ke 용발로 또 오케이 khang bo khang na de ko di wari bo sun di hai ba ko ko le ska ba iman na bi di wari ni na chone ko adu di tina da ba ya da ba ni mayam sin khali sa ko ka sar se mayang da yung pa le mayang da du to re adu ta ni khali sa ai di kai on khang jing ang ja re da drama yeng le je ge tumin na 아무런데 하루에 벌써 되니 해나 많이 해야 돼 해야 돼 군대 잠수에 또 자티 되 용발로 mayum du masu samas na indok pi ni kaim thaudo wa thauda changhal la roi sung ga pya tharo ye chup se lei da 짜지 짜방 없는데 뭐 아니다 아니 나 와요 또 뭐야 그냥 진짜 보더니 이거 하셔 봐 mấy cái có thể là cái gì theo tôi thì nó quên tôi có bạn mình mình xin cái tàu thì mỗi mình xin nữa cháu có tiền của tiền hay bây giờ cái ông quên đi cái hay ông mà tàu bé thì cháu có tiền của tiền mà tàu bé thì si dai dai tau hona dai nu pa ko nya ba si dai mà mấy sầu cũng không được ngầm nhà gì mà tao vậy sao như thế nan gi du di chỉ vậy nó làm gì qua rồi ôi để bà đồ qua rồi mà qua thảo là y cao rồi oi ni mai tharo ye se pi hango kana de chao na ngon mà phải này YouTube thằng là hảo em nào ta xem nào mình bù tôm anh vừa phun thông mà nhân cho phải sẽ cả sáu phong cả mình bù tôm thầu này em phải mai thôi thì mình ngon rồi nên mày hình dạng nói hào bên mà má là bớt thôi ra phải bài ngay thùng thứ hào biết papa là bớt khơi bà đi cam hay không bà anh là gym để cái quan hay là ra cái thùng bì này hay bà qua rồi nè được cái mặt tích lù tàu ra cái ai xí bu ba na cái phu bây giờ bà nghĩ ra bà mà này anh hay rồi chạy đuổi hay rồi nè cái nên là mà nó quan là bởi nên vài cháu không biết đi phát rồi đó nát đi khơi mà thì dịch lịch tiền đó hai này qua hay nè nên mà bảo đi qua hay đi bắt đầu mà thùng bì đi mà sao nó bì nó lù tàu hết đi 왜 만약에 짝퉁 내 이모가 이니 하지만 짝퉁은 뭐지? 할배디 타버 인간게 나 로로셜라니 나고 이몽기 하지 할배디 아짜이바 건 로로셜 아니도 통이 바 통도 바 나때 버거 그래 아니 짐데 와나 할래 가야 바반도 통기 바도 짜 बेबी सेलो जरूम जासिला चलो चलो ला ओ मच्चा थबिला Ghiền như vậy Ở trong ngoài rồi 나도 시간대 부비로 Cốc gì vậy 아 시간대 부로 하이바 아 시간 부로 Mấy người cho vào mặt Dung cho kè bạn
không một cân nữa à Mama. mà cho mình chứ đâu là sẽ trao đâu là chứ cha rồi đó Ví dụ băng đầu chứ đâu Mama ra cho tụi chưa? là video làm sao nó cha thì video cho làm mình sao là video làm gì tôi hai đầu tôi 25 tờ hai mẹ à hai hai được một băng đầu tôi như hai rồi một vùng telepon nak telepon chị kiếm tôi chắc chắn rồi quá nang telepon nang udah ilak kan nga ilak ke ko ai ku che ba red ora ma ai hena samu bagi ya dre ai cha ngang di dum lu to bani da à là vậy ngang phải ya bani à gì à hay là một người đâu có được ngang tầm một cặp ba đấy người nhớ về cái hay được đấy mẹ ai di ngang gì hay rồi đi lấy hay đó anh thấy hay đó ấy hay cả hai bây giờ ngang chỉ có máy lưới này nè không nghe bây giờ cái này đi cái máy thiềm như thôi cái gì không mà được ừ ấy là một luôn tập à ấy gì cặp cái nung như ngoài tập à hiền cái tấm lấy ô cái hay là làm mà tấm lấy thiềm bây tập ấy anh làm không chỉ bảo ngang rồi thiềm bây tập anh mà khai là mày ăn trâu ra bên này nè không nghe bây giờ nè baby sẽ hao vậy chắc trẻ cha rồi cái quả ai đi tình bạn lúc khác phiền bạn chung này anh đi chắc cái cha được nhau đấy lúc khác phiền cái chắc cái cha được nhau rồi mày đi lúc khác phiền cái gì anh khẩn rồi khai gì bằng cái ngoài không được hả bác baby à mắt thì chắc cha hả em bị chơi hả bạn nhé thử nó chả thuộc gì bên mà rồi dạ đây là tao thôi mới cách cái này rồi chị ấy nè phải đâu là thuốc rồi cần mà mày mai đâu cần ừ giao cần rồi bị chế đâu thuốc nhung nè ra ngoài cái tôi rồi bạn cái rồi là lập thuê là chay nè chay nhờ cái mày nhá chắc chắn luôn nó cái rồi kìa xin thằng nó bốc thằng ở đây mà xin còn rồi thằng anh bấy mẹ làm gì uống tàu cái tượng này đâu là trở lại tạm không ngâm được hỏi đấy mà bạn ăn thì làm được đấy làm không được ai thì phải em không là thì tôi biết mà ủa anh gà đi đi lên bên đủ phải đấy cái này đã được chín hao bạn chẳng đi sinh được đây cái động là bốc cứng hơn em exercise xem từ đấy à bạn nó để ra tôi mà luôn mua đây hai cái nhà bà đấy thì em bà rồi nhưng cái hàng em bà mà nhà ngang ngay được à lôi bị bạn làm gì đây nói thôi nang nó nuôi đi xe đi cả mà tâm trạng rồi đúng rồi nang bà mà nhà bà anh nang không khơi music class mà tâm mình nhà em bạn làm mẹ mai thì ngồi đi vậy mình xin chữ tới tao người ta mình biết mà 맞아. 레이 후에부터 짠 이거 거의 동안. nơi từ đó cho nên mà trái cái thì nó không quá hảo em 이거 레이. nhưng mà nó xem mi bạc quá mà em đi tàu 짜만 나더니 짜만 나한테 루즈는 좀 하고 보니 왜 용기 제가 다녔다 보니 하고 또 좀. 친구가 하고 그래. ai không thì hago 그래. chicken xin được cái này cha xem cảm ơn á. Thì chui ba. Cái gì? không biết Người ta heo cái thì chui. Anh cha không được luôn. Yen xin dùng một băng tao xí đó 얘 친구로 얘는 잘 알아. Yen xin dùng hảo em nè không acar này ta acar đi để chan hình đẹp ạ 친구 좋아해. 잘 아니면 하. 아, 친구 얘기 하고. xin dùng hai bên đi cúc tao vào rồi sao vậy anh ta trả lại để bên mà 얘 잘해 보이래. 6만 거도. 네 잘. 아, 잘.
ꯉꯥ ꯆꯥꯕ ꯍꯥꯏꯗꯤ ꯁꯦꯡ ꯂꯣꯏꯔꯒ ꯃꯥꯡꯕꯗꯣ ꯉꯥꯁꯦ ꯆꯥꯕ ꯀꯩꯅꯣ ꯁꯤꯟꯅꯒꯗꯕ ꯋꯥ ꯉꯥꯡꯉꯦ ꯅꯣꯏ ꯃꯥꯒꯤꯁꯦ ꯀꯩꯅꯣ ꯍꯥꯞꯄꯤ ꯀꯔꯤ ꯄꯠꯇ ꯀꯔꯤ ꯍꯥꯞꯄꯤꯗꯩ ꯇꯈꯦꯜꯂꯩ ꯃꯔꯨ ꯍꯥꯞꯄꯤ ꯑꯣ ꯀꯔꯤ ꯄꯠꯇꯥꯁꯦ ꯌꯥꯝ ꯐꯩ ꯍꯥꯏꯅꯤ ꯃꯁꯥꯗ ꯑꯩꯈꯣꯏ ꯃꯥꯒ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯉꯁꯤꯁꯦ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯕꯁꯦ ꯀꯩ ꯃꯔꯝ ꯌꯥꯔꯤꯁꯦ ꯑꯩꯈꯣꯏ ꯄꯥ ꯅꯥꯏꯅ ꯑꯣ ꯃꯥꯁꯨ ꯍꯟꯈꯤꯗꯣꯏꯕ ꯎꯝ ꯍꯟꯕꯁꯦ ꯍꯤꯟꯖꯥꯡ ꯍꯥꯞꯄꯤꯈꯤꯗꯣꯏꯕ ꯑꯣ ꯉꯟꯅ ꯊꯣꯡꯗꯣꯛꯑꯒ ꯄꯤꯈꯤꯅꯕ ꯃꯥꯏ ꯅꯨꯄꯥ ꯑꯗꯨꯗꯨꯒꯤ ꯉꯟꯅ ꯇꯧꯕꯤꯔꯛꯄ ꯑꯩꯒꯤ ꯍꯤꯟꯖꯥꯡꯗꯣ ꯑꯣ ꯅꯠꯇ꯭ꯔꯗꯤ ꯀꯥꯏ ꯇꯧꯕꯤꯔꯛꯇꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯄꯣꯠꯇꯦ ꯃꯋꯥꯇꯩ ꯅꯨꯡꯁꯤꯕ ꯍꯣꯏꯗꯤ ꯃꯤ ꯃꯋꯥ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯅꯪꯁꯨ ꯍꯌꯦꯡ ꯅꯋꯥ ꯅꯨꯡꯁꯤꯔꯣꯏꯗ꯭ꯔꯣ ꯏꯕꯦꯝꯃ ꯅꯨꯡꯁꯤꯅꯤ ꯑꯗꯨꯒꯗꯤ ꯂꯨ ꯇꯧꯔꯣꯏꯗ꯭ꯔꯣ ꯇꯧꯔꯤꯅꯦ ꯃꯥ ꯅꯨꯡꯁꯤꯖꯕꯁꯦ ꯃꯥꯏ ꯅꯨꯄꯥ ꯑꯂꯣꯏꯕ ꯅꯨꯡꯁꯤꯕꯅꯤ ꯃꯥꯅ ꯀꯔꯤ ꯅꯨꯡꯁꯤꯕꯤꯔꯣ ꯃꯤ ꯃꯋꯥ ꯅꯨꯡꯁꯤꯕꯤꯌꯨ ꯅꯪ ꯀꯩꯅꯣ ꯆꯥꯛꯏꯁꯤꯅ ꯆꯥꯛꯆꯩ ꯑꯩꯈꯣꯏꯗꯤ ꯑꯩ ꯅꯨꯡꯁꯤꯕꯤꯗꯕꯒꯤ ꯑꯌꯥ ꯂꯣꯏꯔꯦꯅꯦ ꯃꯆꯥ ꯅꯨꯡꯁꯤꯕꯅ ꯑꯃꯅꯤ ꯃꯋꯥ ꯅꯨꯡꯁꯤꯕꯅ ꯑꯃꯅꯤ ꯐꯦꯃꯤꯂꯤ ꯅꯨꯡꯁꯤꯕꯅ ꯑꯃꯅꯤ ꯅꯨꯡꯁꯤꯕ ꯃꯈꯜ ꯌꯥꯝꯃꯤ ꯅꯣꯏꯗꯤ ꯆꯥꯊꯣꯛ ꯉꯝꯃꯕ꯭ꯔꯥ ꯉꯝꯃꯔꯣꯏꯕꯣ ꯋꯥꯁꯜꯂꯛꯑꯦꯕꯣ ꯑꯩ ꯉꯝꯗ ꯃꯥꯟꯗ꯭ꯔꯦ ꯍꯥꯎꯏ ꯀꯩꯅꯣ ꯆꯥꯔꯒ ꯆꯥꯒꯟꯕ ꯃꯤꯁꯨ ꯅꯠꯇꯕꯅꯤꯅ ꯃꯥꯟꯅꯔꯕꯅꯤꯅ ꯆꯥꯗꯕꯩ ꯋꯥꯗꯤ ꯑꯩꯈꯣꯏꯅ ꯂꯩꯗꯣꯏ ꯅꯨꯄꯥꯁꯦ ꯌꯥꯝ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ ꯄꯩꯁꯥ ꯇꯤꯡꯉꯔꯣꯏꯗꯕꯅꯤ ꯆꯥꯕꯗ ꯔꯦꯁꯇꯨꯔꯦꯟ ꯆꯠꯂꯒ ꯄ꯭ꯂꯦꯠ ꯑꯃ ꯂꯧꯔ ꯌꯦꯟꯅꯔ ꯆꯥꯁꯦ ꯑꯗꯨ ꯌꯥꯅꯤ ꯃꯥꯅꯦ ꯍꯣꯏ ꯃꯣꯃꯣꯒꯨꯝꯕꯗꯤ ꯃꯣꯃꯣꯕꯨꯗꯤ ꯃꯣꯃꯣꯅꯤꯀꯣ ꯑꯗꯨꯒꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯣꯃꯣ ꯊꯥꯗꯣꯛꯑꯦ ꯍꯧꯖꯤꯛ ꯑꯗꯨꯁꯨ ꯃꯣꯃꯣ ꯆꯥꯔꯦ ꯑꯩꯈꯣꯏ ꯄ꯭ꯂꯦꯠ ꯑꯅꯤꯗꯤ ꯍꯦꯟ ꯉꯝꯗꯦ ꯉꯝꯗꯦ ꯍꯥꯟꯅꯗꯤ ꯀꯩꯅꯣ ꯄ꯭ꯂꯦꯠ 5 ꯆꯥꯔꯝꯃꯤ ꯏꯕꯦꯝꯃ ꯀꯩꯅꯣꯅꯦ ꯏꯁ ꯍꯥꯟꯅ 11 12 ꯀꯥꯕ ꯃꯇꯝꯗ ꯑꯗꯨꯒꯗꯤ ꯅꯣꯏꯔꯝꯃꯤꯗꯅ ꯑꯩ ꯍꯥꯟꯅ ꯅꯣꯏꯔꯝꯕꯅꯤ ꯅꯠꯇ꯭ꯔꯥ ꯅꯪ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯩ ꯍꯥꯟꯅ ꯄꯥꯔꯝꯕ ꯍꯧꯖꯤꯛꯁꯨ ꯅꯣꯏꯔꯤꯗ ꯃꯣꯏꯗꯦꯗ ꯆꯞ ꯆꯥꯔꯦ ꯈꯤꯇꯪ ꯄꯥꯔꯗꯤ ꯌꯥꯎꯋꯦ ꯑꯗꯣ ꯃꯃꯥꯏꯗꯤ ꯌꯥꯝ ꯄꯥꯊꯩ ꯍꯣꯏ ꯑꯩꯒꯤ ꯅꯪ ꯃꯥꯏ ꯄꯥꯊꯩꯕ ꯑꯩꯈꯣꯏꯅ ꯃꯥꯏ ꯅꯣꯏ ꯂꯩꯕ ꯑꯗꯨꯝ ꯊꯤꯌꯦꯕ ꯃꯥꯏ ꯄꯥꯊꯕꯁꯦ ꯃꯥꯏ ꯄꯥꯕꯁꯦ ꯄꯥꯕ ꯃꯥꯜꯂꯦꯕ ꯑꯗꯨꯏ ꯁ꯭ꯋꯥꯏꯁꯤꯒ ꯌꯥꯝ ꯄꯥꯏꯌꯦꯕ ꯑꯩꯒꯤ ꯈꯪꯕ꯭ꯔꯥ ꯑꯩ ꯈꯨꯠꯀ ꯌꯧꯅ ꯃꯥꯏꯒ ꯀꯌꯥꯝ ꯈꯦꯠꯅꯩꯅꯣ ꯑꯩ ꯁ꯭ꯀꯨꯇꯤ ꯊꯧꯕ ꯂꯦꯞꯄꯅꯤ ꯆꯥꯛꯁꯤꯗꯤ ꯍꯨꯏꯒꯤ ꯇꯥꯔꯕ ꯑꯣ ꯑꯩꯈꯣꯏ ꯕꯥꯏꯅ ꯆꯥꯔꯤꯁꯤꯕꯨ ꯀꯩꯅꯣ ꯆꯥꯔꯤꯁꯦ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯈꯪꯗꯦ ꯀꯩꯝ ꯆꯥꯗꯦ ꯀꯩꯝ ꯆꯥꯗꯦ ꯉꯥꯇ ꯆꯥꯏ ꯉꯥꯒ ꯊꯔꯣꯏꯒ ꯃꯤꯃꯤ ꯁꯤꯡꯖꯨꯒ ꯊꯔꯣꯏꯁꯨ ꯐꯅꯌꯥꯝ ꯆꯥꯏ ꯑꯩꯈꯣꯏ ꯊꯔꯣꯏꯁꯨ ꯌꯥꯝ ꯊꯥꯕ ꯃꯤ ꯅꯠꯇꯦꯅ ꯇꯧꯔꯤꯁꯦ ꯃꯑꯣꯡ ꯃꯥꯟꯅꯕ ꯍꯥꯏꯗꯨꯅꯤꯅꯦ ꯑꯗꯨꯅꯤ ꯋꯥꯊꯤꯒꯗ ꯉꯥꯡꯉꯒ ꯂꯩꯁꯟꯈꯤꯕ ꯋꯥꯊꯤ ꯃꯨꯛꯕꯥꯡ ꯇꯥꯏꯗꯣꯏ ꯅꯠꯇꯦ ꯑꯁꯦꯡꯕꯩ ꯑꯩꯅ ꯈ꯭ꯋꯥꯏ ꯁꯥꯎꯅꯤꯡꯉꯤꯁꯦ ꯃꯥꯏ ꯄꯤꯔꯛꯀꯤ ꯃꯇꯥꯡꯗꯨꯗ ꯃꯤꯅ ꯋꯥ ꯉꯥꯡꯉꯛꯄ ꯁꯥꯎꯅꯤꯡꯉꯦꯕ ꯍꯣꯏꯅꯦ ꯀꯔꯤꯝ ꯂꯩꯇꯕ ꯋꯥ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏ ꯑꯦꯗꯚꯔꯇꯥꯏꯁꯅꯦ ꯍꯥꯏꯕ ꯑꯗꯨꯏꯗꯨꯅ ꯑꯩꯈꯣꯏ ꯄꯩꯁꯥꯅꯦꯕ ꯐꯪꯗꯣꯏꯁꯦ ꯃꯥꯅꯦ ꯅꯠꯇ꯭ꯔꯅꯦ ꯑꯗꯨ ꯇꯧꯗ꯭ꯔꯗꯤ ꯀꯥꯏꯗꯤ ꯑꯩꯈꯣꯏ ꯀꯥꯏꯗ ꯌꯨꯇꯨꯕꯁꯨ ꯀꯥꯏ ꯄꯩꯁꯥ ꯇꯥꯟꯅ ꯁꯤꯔꯦꯕ ꯃꯤꯅ ꯄꯩꯁꯥ ꯄꯥꯏꯔꯒ ꯇꯥꯟꯖꯕꯁꯤꯁꯨ ꯃꯤ ꯈꯔ ꯄꯩꯁꯥ ꯇꯥꯟꯖꯕꯗꯨꯁꯨ ꯌꯦꯡꯁꯜꯂꯦ ꯑꯗꯨꯁꯨ ꯍꯣ ꯄꯩꯁꯥ ꯇꯥꯜꯂꯒ ꯑꯑꯣꯟꯄꯣꯠ ꯇꯨꯡꯁꯤꯜꯂꯤꯕꯗꯣ ꯑꯩꯈꯣꯏꯗꯤ ꯑꯣꯏꯗꯕ ꯅꯠꯇꯕ ꯃꯤ ꯂꯣꯏ ꯇꯧꯅꯔꯤ ꯄꯣꯏꯟꯗꯨꯗ ꯋꯥ ꯉꯥꯡꯉꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯩꯇꯩ ꯑꯩꯈꯣꯏꯒꯨꯝꯕ ꯂꯩꯕ ꯃꯩꯇꯩ ꯆꯤꯟꯊꯩꯅꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯏ ꯀꯥꯈ꯭ꯔꯦ ꯑꯗꯩ ꯅꯕꯨꯡ ꯅꯄ꯭ꯋꯥ ꯂꯩꯇ꯭ꯔꯥ ꯀꯥꯏꯅ ꯇꯧꯔꯒ ꯅꯣꯏꯗꯤ ꯅꯆꯟ ꯂꯩꯇꯕ꯭ꯔꯥ ꯅꯃꯥ ꯂꯩꯇꯕ꯭ꯔꯥ ꯌꯥꯔꯦ ꯀꯟꯇ꯭ꯔꯣꯜ ꯁꯥꯎꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯝꯅꯦ ꯑꯩꯁꯦ ꯐꯥꯖꯤꯜꯂꯒ ꯊꯝꯃꯤꯕꯅꯦ ꯏꯃꯥꯡꯗꯒ ꯂꯩꯔꯝꯃꯗꯤ ꯃꯤꯗꯣ ꯑꯗꯨꯃ ꯏꯃꯥꯡꯗꯒ ꯍꯥꯏꯔꯝꯕ ꯑꯣꯏꯗꯤ ꯍꯥꯏꯗꯣꯏ ꯈꯨꯄꯥꯡꯗ ꯑꯩ ꯊꯥꯅꯤ ꯑꯩꯗꯤ ꯌꯣꯡ ꯃꯥꯜꯂꯦꯕꯨ ꯍꯥꯏꯔꯤꯕꯅꯦ ꯅꯠꯇꯦ ꯑꯩ ꯊꯤ ꯍꯥꯏꯔꯛꯄꯗꯨꯗꯤ ꯀꯩꯝ ꯀꯥꯏꯗꯦ ꯍꯥꯏꯕ ꯑꯩ ꯁꯥꯎꯖꯗꯦ ꯍꯥꯏꯕ ꯊꯤ ꯍꯥꯏꯔꯛꯑꯣ ꯌꯥꯔꯦ ꯐꯔꯦꯕ ꯃꯥ ꯑꯣ ꯃꯩꯇꯩ ꯆꯤꯟꯊꯔꯦ ꯁꯤꯅꯦꯕ ꯃꯩꯇꯩ ꯍꯥꯏꯗꯤ ꯅꯪ ꯊꯤ ꯍꯥꯏꯔꯁꯨ ꯀꯩꯝ ꯃꯋꯥ ꯂꯧꯗꯦꯕ ꯑꯩꯈꯣꯏ ꯊꯤ ꯍꯥꯏꯔ ꯃꯋꯥ ꯂꯧꯗꯦꯕꯀꯣ ꯐꯖꯕ ꯃꯤꯗꯩ ꯑꯗꯨꯝ ꯐꯖꯗꯣꯏ ꯅꯠꯇ꯭ꯔꯅꯦ ꯑꯗꯨ ꯂꯣꯏꯔꯦ ꯃꯩꯇꯩ ꯆꯦꯟꯊꯔꯗꯤꯒ ꯅꯕꯨꯡ ꯅꯨꯄꯥ ꯂꯩꯇ꯭ꯔꯥ ꯍꯥꯏꯕꯗꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯂꯩ ꯑꯩꯈꯣꯏ ꯀꯀꯥꯁꯨ ꯂꯩ ꯑꯩꯈꯣꯏ ꯄꯨꯄꯨꯁꯨ ꯂꯩ ꯂꯣꯏ ꯂꯩ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯍꯥꯏꯌꯦ ꯄꯤꯔꯤꯌꯠꯁ ꯑꯣꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡ ꯌꯥꯗ꯭ꯔꯦ ꯆꯥꯛ ꯆꯥꯕ ꯌꯥꯔꯣꯏ ꯁꯤꯕꯨ ꯀꯩ ꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯔꯤꯕ ꯍꯥꯏꯌꯣ ꯂꯋꯥꯏ ꯃꯇꯥꯡ ꯇꯧꯔꯒ ꯑꯗꯨꯗꯣ ꯍꯥꯏꯕꯗꯤ ꯑꯦꯗꯚꯔꯇꯥꯏꯁꯅꯦꯕꯀꯣ ꯑꯗꯨ ꯁꯤꯖꯤꯟꯅꯗ꯭ꯔꯒꯗꯤ ꯑꯅꯥꯕ ꯃꯈꯜ ꯃꯌꯥꯝ ꯊꯣꯛꯏ ꯍꯥꯏꯕꯁꯦ ꯅꯨꯄꯤꯒꯤ ꯑꯅꯥꯕ ꯃꯈꯜ ꯃꯌꯥꯝ ꯊꯣꯛꯏ ꯍꯥꯏꯕꯁꯦ ꯍꯣꯏ ꯀꯨꯞꯅ ꯊꯤꯒꯠꯂꯨꯔꯒꯗꯤꯀꯣ ꯑꯗꯨꯗꯣ ꯈꯪꯖꯤꯟꯕ ꯃꯊꯧꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯄꯦꯖꯇꯨꯁꯨ ꯃꯤ ꯈꯪꯗꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯩ ꯑꯃꯨꯛ ꯇꯧꯔꯛꯇꯣꯏꯅꯤ ꯑꯦꯗꯚꯔꯇꯥꯏꯁꯇꯣ ꯂꯥꯛꯑꯕꯅꯤ ꯇꯨ ꯄꯦꯀꯦꯠꯇꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯂꯩꯗꯅ ꯁꯤꯒꯤ ꯍꯥꯏꯗꯤ ꯑꯦꯚꯔꯇꯤꯡꯒꯤ ꯄꯦꯖꯇꯣ ꯃꯤꯅ ꯈꯪꯅꯔꯝꯗꯕꯁꯨ ꯃꯌꯥꯝ ꯂꯩꯔꯝꯅꯤꯀꯣ ꯍꯣꯏ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯈꯣꯏꯁꯨ ꯍꯥꯏꯖꯕꯅꯦ ꯑꯁꯦꯡꯕꯩꯁꯨ ꯅꯨꯡꯉꯥꯏꯕꯩꯁꯨ ꯍꯥꯏꯕꯅꯦ ꯑꯩ ꯌꯨꯁ ꯇꯧꯋꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯌꯦꯕ ꯃꯄꯥꯟ ꯃꯆꯥꯗ ꯊꯥꯁꯦ ꯈꯣꯠꯇꯥꯁꯤꯒ ꯏꯋꯥ ꯃꯩꯇꯩ ꯅꯨꯄꯥꯗ ꯆꯥꯎꯅ ꯅꯥꯏꯔꯒꯅꯦ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯛꯀꯦ
ꯊꯥꯡꯒꯠꯂꯣ ꯅꯨꯡꯇꯤ ꯑꯩꯒꯤ hello guys ꯀꯣꯛ this is ꯀꯨꯞꯄꯒ ꯃꯥꯂꯦꯝ ꯂꯩꯁꯥ ꯅꯝꯃꯒꯅꯤꯀꯣ ꯃꯩꯇꯩ ꯌꯨꯝꯗ ꯌꯨꯝ ꯄꯥꯜꯂꯦꯅ ꯎꯠꯂꯒꯅꯤꯀꯣ ꯅꯠꯇꯦ ꯃꯌꯥꯝꯗꯨꯅꯗꯤ hello guys ꯈꯥꯏꯒꯦ. ꯑꯩꯒꯤ ꯅꯨꯄꯥꯁꯤꯒ ꯂꯩꯖꯔꯦ ꯑꯩ ꯅꯨꯄꯥ ꯑꯣꯐꯤꯁ ꯀꯥꯈꯤꯗꯣꯔꯦꯅ ꯊꯥꯡꯒꯠꯂꯣ ꯍꯣꯏ. ꯅꯨꯡꯇꯤ ꯑꯩ ꯗꯦꯂꯤ ꯕ꯭ꯂꯣꯒꯤꯡ ꯇꯧꯔꯣ ꯇꯧꯗꯣꯏꯕꯅꯤ ꯀꯩꯗꯧ ꯇꯧꯔꯣꯏꯗꯣꯏꯅꯤ ꯑꯩꯁꯨ ꯏꯅꯦꯝꯕꯣꯛꯇ ꯆꯥꯛ ꯄꯤꯖꯔꯤ ꯏꯅꯦꯝꯕꯣꯛꯀ ꯉꯁꯤ ꯃꯨꯛꯕꯥꯡ ꯇꯧꯖꯔꯤ ꯍꯥꯏꯅ ꯃꯌꯥꯝ ꯇꯧꯅꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯣꯕ ꯑꯩꯈꯣꯏ ꯆꯥꯕ ꯉꯝꯖꯗꯦ ꯃꯌꯥꯝ 이베마 로락 받았고 넘버 2 다 짜자다봐 짜자다 하이로 북칠래 짜부디 띠띠니 짜잉을 하이 아주 짜부지 않다봐 이거 챌레지 비디오 와래 누리 매am madam sida 신절하게 tamuray anina kuramzari anate 생마 하러 nang mure mu chali hai ba muimi ai haidri do ay compare to wori nang ngawe ko ado ya su ko si camera se mui hai ba yam nang oye asi ba thati mui hendan na mui na nate sanjita sumai na mu ba mi nate ba ko ngau je ba ngang se kang ba camera de amu chali hai ba ado ai di mui ya ma na dum han na khang 이사래 야저래 이사래 야저래 그냥 아이디 가리 좀 타올레바 미닌 마야ꯝ나서 우름거니 스쿠티 토바이세 무산면이 얌나 굿 차이다 또 하나 무럼데다 그래서 마 가이다 마 가이다 우리 명 우름머니 빠이빠이 타오이도 아저 마야 무르 좋아라 우이노 폰자 따고 타오이도 거 봐야 봐 레이바 감자데 돈 에버틴 게 라이스 타워 타워가 페사 파이가르키게 돈 홀라게 마야 한로 야라가 빅 빌리언스 데다 거의 아이폰 아마 레이바 감자바 오이츠게 마야 라이프 에버틴 에버라이스 타워 타워가 하이나 에버틴 라이프 타워 하는 남 비디오 잘 신절하게 마야 바이바이 와 하이기 와 마야 디 와로 그런 마야 누와이다 야로 수 마야 누와이다 야폼 디 호들 와도리고 하이바디 미 뿌라막다 하이바나테 하이레이바 미 kharaduda ai comment do thangla iramduribani moi maming nuwa kona 오케이 오케이 adu mayam ko pai badudi naksalagadi ngawiye naksalagi mayam lage mayam dudi ko kono thinarse bye bye ay kuchidi wow